khurumjari Yengbiriba punampu channel asigi maikari ahanmaktada taram noksari Yengbiriba khwai punampu ngasi mayang famda thamjagadoriba si adomda yamna kanaba khoigi posagam oigani haina thamjage ahanbada aduga hairiba si akhoigi yamna toina hangakpa ekoida email gi kothangda haiba tare masi yam toina hangpa mamangda su masi ga chap manaba video kaya ama ekhoigi YouTube ta leiba Marina Tv channel da upload tawjagi ba leirabani adubu hairiba sing asigi oina diam nungaiba mana Facebook paybiriba Facebook user singda nauna mayamna introduce tawba haijaba tare mayam khara makhai di loi khangba yaubiramani khali adubu mayamda hena nungaina ba dunga si thamjage mayamna loi faw mieng tabigani aduga thamakadriba si karino kanda yamna toina hangba wahangni madudi karino haijarabda aigi khangnariba nupidu kadaida leige khangba yagadra natraga ai khangnariba nupadu kadaida legi khangba yagadra masa khangandabida natraga aigi leiriba aigi isa nupa natraga isa nupi natraga aigi ahalaman natraga aigi any xyz adu kadaida legi haibadu khangningba thoina phone tawragadi hangbadu se nuaitaba ade kanaumana amana hekta ai mafam amada leiraga mafam amada leyena khumjanbugumba khudam oina haijarabada samna hairabada warini bazar da leire Imphal bazar da leire hairaga Imphal bazar da leite as anoda lei khoigi more da lei khumjanbugumba awarini thawbal da lei khumjanbugumba samai tawdan tawbasna khoigi masin thi bai tare samai tawdan oidaba ngangbasi mayam adum thengnabi aduna hairiba nupi adu natra haiba nupa adu natra haiba ngang adu kadai da leige haibadu khangningai gidamta khangba yaidra haiba pot adu matangda semjarake adom yam kanani hai pot ase sungsoi soidana adomna adongi mobile da install tawbiraga hairiba si kanaba si sungsoi soidana lawbiu haiba sima thamjage madudi kaino hakanda si thamjarake maki kano du kanaba pot adu thamjarake ahambada adom tawbigadabsi Google company na saba product ni aduga adomna thek tawbigadabsi adongi mobile da find my device hairaga Toubiyu sida leijari se find my device and IC khoigi laptop ki screen da pusanjara mayam da usana baina thamjare find my device haina sumaina Toubiyu prithvi gi any mafam da leisano Khatnabirunu mido Khatnabirunu adu hai mido Khatnabirunu ade hai mido adomna khannabagi muda kadai lege akoina numit khuding akoina kadai lege habda akoina yeng sang potte kadai lege habda akoina uba kana tawbu ngamanatte aduna hai report adu munna akoina yengjan mangamdabnina akoina second khuding gi yengjan mikup khuding yengjan biding ngamdabnina hai riba mahak adu natra hai riba myoy adu maki location da kadai lege live location da kadai lege habdu dum yengba yai adu haijarake masita koina find my device se adomna install tawberni adomna install tawkana masita kana feature sing si yengbio ahambada magi location yengba khata natabida adomna mahaki pot khata natte adomda su yengbio adongi mobile je adomna silent na thamaga adongi phone du ta kai thamano khangidre phone je sengna haibada aigi phone je kadai thamano khangidre khangda taragadi haire phone adu si de yengbio play sound na leise sida play sound na leirista adona nambi matamda adongi phone adu ring kinga kaneba haide makon thongna ring khonga kani king kani haide phone adu adomna silent na thambi taraga juko sida even if set to silent haije adona silent thambi riba taraga ju haide phone adu sungsoi soidana ring makon lakani kadai lei khangneba sima leijare aduga hairiba phone adu karimba mangi ba taraga ju adona secure ohenba yaeba si malayjare aduga amana seida erase device haise seida delete all content from the device haise adongi phone du mangre dum hairasi nana locate tawangam de hairasi adubu hairiba any xyz amagi device tagi adongi mobile du tagi yoriba content jing do koina delete tawba yaeba sumaina kana piriba adigi seida koi secure device na lock device and sign out of your Google account haise adongi Gmail gi account du na sign taw bo matamda hairiba du sign out to matamda adongi mobile du secure device ohenba yai besteida stay haise you can also display a message or phone number on the lock screen you can still locate the device after it's locked haise kemba lock tawra ju haiba pol do khoina locate taw ngamebako smile
ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤ ꯁꯤꯗꯩꯗ ꯁꯤ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯁꯥꯎꯟ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯁꯦꯀ꯭ꯌꯨꯔ ꯇꯧꯅꯤꯡ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯏꯔꯦꯁ ꯗꯤꯚꯥꯏꯁ ꯇꯧꯅꯤꯡꯉꯥꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯈꯛꯅ ꯀꯔꯤꯅꯣ ꯍꯥꯏꯖꯔꯕꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯏꯕ ꯁꯤꯗ ꯅꯝꯃꯒ ꯁꯤꯗꯩ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯀꯌꯥ ꯌꯥꯎꯔꯤꯒꯦ ꯁꯤ ꯈꯪꯕ ꯉꯝꯃꯅꯤꯀꯣ ꯁꯤ ꯅꯝꯃꯒ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯀꯌꯥ ꯌꯥꯎꯔꯤ ꯈꯪꯉꯝꯃꯅꯤ ꯑꯗ ꯃꯊꯛꯀꯤ ꯑꯥꯏ ꯕꯇꯟ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯗꯤꯇꯦꯜꯁꯁꯤ ꯆꯪꯀꯥꯟꯗ ꯃꯥꯒꯤ ꯗꯤꯚꯥꯏꯁꯇꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ IMEI ꯅꯝꯕꯔ ꯐꯥꯎꯕ ꯈꯪꯉꯅꯦꯕ ꯃꯥꯒꯤ IMEI ꯅꯝꯕꯔꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯈꯪꯕꯤꯒꯅꯦꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯝꯃꯒ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯕ ꯌꯥꯏꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯀꯦꯁꯟ ꯁꯤꯗꯩꯗ ꯐꯣꯟ ꯊꯣꯛꯑꯒ ꯂꯩꯁꯦ ꯑꯁꯪꯕ ꯀꯂꯔꯗ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯊꯣꯛꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯅꯤ XYZ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯃꯤꯗꯨꯒꯤ ꯂꯣꯀꯦꯁꯟꯅꯦꯕ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯎꯠꯂꯤꯅꯦꯕ ꯁꯦ ꯁꯤꯗꯩꯗ ꯂꯩꯁꯦ ꯁꯦ ꯁꯨꯃꯥꯏꯅ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯂꯩꯁꯅꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝꯗ ꯂꯩꯁꯅꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦꯛ ꯇꯧꯕ ꯃꯥꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯆꯤꯟ ꯊꯤꯕ ꯑꯗꯩ ꯃꯥꯅ ꯑꯦꯅꯤ XYZ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯣꯏꯅꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯆꯠꯈꯤꯕ ꯀꯥꯏ ꯆꯠꯈꯤꯗꯣ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯑꯃꯅ ꯑꯗꯣꯝꯅ ꯒꯥꯔꯤꯗꯨ ꯄꯤꯈꯔꯦ ꯃꯤ ꯑꯃꯗ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯐꯣꯟꯗꯨ ꯌꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯌꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯗꯣꯝꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯍꯥꯏꯔꯤꯕ ꯐꯥꯏꯟ ꯃꯥꯏ ꯗꯤꯚꯥꯏꯁꯁꯤ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯇꯧꯕꯤꯒꯗꯕꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯏꯃꯦꯜ ID ꯑꯃ ꯍꯥꯟꯅ ꯈꯪꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯄꯥꯁꯋꯥꯔꯗꯇꯨꯃ ꯈꯪꯕꯤꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯩ ꯃꯔꯝꯒꯤ ꯏꯗꯤꯠ ꯇꯧꯗꯨꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯣꯡꯕ ꯆꯥꯎꯕꯒꯤ ꯗꯤꯚꯥꯏꯁꯁꯤ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯁꯥꯏꯠꯇꯒꯤ ꯏꯃꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯑꯗꯣꯝꯗꯤ ꯌꯦꯁꯅꯤ ꯅꯣꯅꯤ ꯍꯥꯏꯕꯗꯨ ꯈꯨꯝꯅꯤꯡꯉꯥꯏꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯕꯤꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯣꯕꯥꯏꯜ ꯑꯃꯗ ꯏꯃꯦꯜ ꯑꯅꯤ ꯑꯍꯨꯝ ꯍꯥꯡꯕ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯗꯨꯒꯤꯁꯨ ꯅꯨꯄꯤꯗꯨꯒꯤꯁꯨ ꯑꯉꯥꯡꯗꯨꯒꯤꯁꯨ ꯄꯨꯟꯅ ꯍꯥꯡꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯃꯥꯏ ꯃꯣꯕꯥꯏꯜ ꯂꯧꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯌꯥꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯀꯩꯗꯧꯕ ꯇꯥꯔꯦ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯗꯥꯏ ꯂꯩꯌꯦꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯏꯃꯦꯜ IDꯗꯨ ꯅꯝꯕꯤꯔꯒ ꯃꯥꯒꯤ ꯏꯃꯦꯜꯗꯨꯗ ꯍꯥꯞꯄ ꯄꯥꯁꯋꯥꯔꯗꯇꯣ ꯏꯃꯦꯜꯗꯨꯗ ꯃꯥꯅ ꯏꯟꯇ꯭ꯔꯤ ꯇꯧꯕ ꯄꯥꯁꯋꯥꯔꯗꯇꯨ ꯑꯗꯨ ꯑꯣꯏꯅ ꯅꯝꯕꯤꯒꯗꯕꯅꯤ ꯑꯗꯨ ꯅꯝꯃꯒ ꯃꯥꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯁꯤꯗꯩꯗ ꯐꯣꯟ ꯑꯅꯤ ꯑꯍꯨꯝ ꯊꯝꯃꯤꯁꯤꯡꯁꯦ ꯑꯦꯅꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯅꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯣꯀꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏꯕ ꯁꯨꯃꯥꯏꯅ ꯀꯗꯥꯏ ꯂꯩꯒꯦꯁꯦ ꯃꯥꯅ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯉꯩꯁꯦ ꯑꯗꯨꯝ ꯊꯣꯛꯂꯩꯗꯣꯏꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯂꯔꯁꯦ ꯐꯣꯟꯒꯤ ꯀꯩꯅꯣꯁꯦ ꯑꯥꯏꯀꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯁꯤ ꯃꯤꯁꯦ ꯌꯥꯔꯤꯉꯩ ꯈꯟꯅꯕꯤꯗꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯠꯂꯤꯕ ꯃꯥꯒꯤ ꯃꯨꯞꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇ꯭ꯔꯦꯁ ꯇꯧꯕꯤꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯀꯗꯥꯏ ꯂꯩ ꯈꯣꯠꯂꯦ ꯑꯗꯨꯝ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯃꯥꯅ ꯐꯅ ꯃꯆꯤꯟ ꯊꯤꯔꯒꯁꯨ ꯐꯅ ꯑꯣꯏꯗꯕ ꯉꯥꯡꯉꯒꯁꯨ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯃꯛꯒꯤ ꯊꯝꯖꯔꯤꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯈꯟ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯩꯒꯤ ꯏꯁꯨꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯑꯩꯒꯤ ꯏꯆꯦꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯒꯤ ꯃꯇꯦꯡꯅ ꯌꯦꯡꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯗꯨꯝ ꯂꯣꯀꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕ ꯉꯁꯥꯏ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯄꯨꯂꯤꯁꯅꯁꯨ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯦꯕ IMEI ꯅꯝꯕꯔ ꯈꯪꯕꯤꯕ꯭ꯔꯥꯅ IMEI ꯅꯝꯕꯔ ꯈꯪꯕꯤꯕ꯭ꯔꯥ ꯍꯪꯉꯛꯀꯅꯤ ꯑꯗꯣ ꯑꯗꯣꯝꯅ ꯂꯩꯈꯤꯕ ꯆꯦ ꯆꯥꯡꯗꯣ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟꯗꯨꯒꯤ IMEI ਨੰਬਰ ꯈꯪꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤ XYZ ꯑꯃꯒꯤ ꯗꯤꯚꯥꯏꯁꯇꯒꯤ ꯆꯪꯕꯤꯔꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ IMEI ꯅꯝꯕꯔꯁꯦ ꯁꯤꯅꯤꯅ ꯄꯨꯂꯤꯁꯇ ꯄꯤ ꯃꯇꯝꯗꯗꯤ IMEIꯗꯅ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯗꯤꯚꯥꯏꯁꯇꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯃꯣꯕꯥꯏꯜꯁꯤꯕꯨ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯆꯥꯎꯅ ꯂꯩꯌꯦꯕ ꯁꯤꯅ IMEIꯗ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯇꯨꯗ ꯃꯌꯥꯝꯅ ꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯃꯈꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯏꯃꯨꯡꯗꯁꯨ ꯊꯣꯛꯂꯝꯃꯣꯏ ꯍꯥꯏꯕ
ngamde loi thoklamba yabi othokpa lai maram aduna haire pot asi matengna emung adugi member sing dusu safety feel loina ba haire pot si kuthangda yengsen bangambo oirasnu haiba wahai se hayjarga matangsta yengbiri punapu amukka na khurumjari.